Houkhiba Pung kunmari asida security force na Manipur ki tonganba mafam singda thiba humbagi thabak chatakhiba bom yaona masing yamlaba khutsu khutlai amadi nongmei maru kya marum fagatpa ngamkhre ngarang Imphal East District ke Sagolmang Police Station ke manung chanba uran chiru phulge chingkhong dege insas rifle ahum ka magazine ahum AK-57 rifle amaka magazine ani AK-47 rifle ani ka magazine ani SLR rifle amaka magazine ama MP5 rifle amaga magazine ani amade tonganba nongmei singi nongmei maru chani ga kuntrani toi fagatpa ngamkhre nakal amada Jiribam district ke Jairol Pokpi amade modbung khul ani ke maraktege security force na countrymen majal loading SBBL manga AK rifle ke ka payad bamaru kuntra homdoi gun powder yaba biles kuntra bawfeng gi waki toki ama gun powder hapa yot ki pipe macha taru amaga so fagatkhre Amaromda Bisnupur District ke Moirang Police Station ke manung chanba fuwala paton mamang de kisho SLR amaga magazine ama 303 rifle amaga magazine ama SBVL ama DVVL ani amadi mine bomb amaga su fangbangam ke haina Manipur Police ke control room daki khanghalaki ba paw amana haire